खुरुमजरी ISTV की पाव मियंग ताबीरी प मयाम पुनम अपु तरामना ओक्सरी हौजिक अहान बदंग असगी मरुएबा पाव सिंग पिजरी Rooftop solar power plant taruk government institution building taruk ta sanga kre April thadagi Manipur gi singdol punamakta u thaduna ising phangananaba honaragani haina si minister N Birena phongdokre Kwatha lambi semdrabadi national highway thingbagi khongjang sangsinaba warep lokre amasung nung dalan manakta thong tatpadu mari lenaba sinang asi phawba thabak lokhatri khul phawdun satpagi miyoi kharana gadi singdagi paisa lawre Hausi Pau Sandok na Pizari Rooftop solar power plant taru government institution building tarukta sanga kre April thadagi Manipur gi singdol punamakta u thaduna ising phanganaba honaragani haina si minister N Birena phongdokre wafam asi ngasi Imphal gi city convention center da Manila gi makha da paikatpa rooftop solar power plant project ki manungsana mafam tarukta sanga bagi tharam amachu oina punsinduna center asida pangchopagi tharam da phongdokhibane ngasi power plant Sanga Krabam Famsing Adudi City Convention Center da 100 kilowatt peak National Sports Academy Kumalampa ke hostel da 100 kilowatt peak Interstate Bus Terminus da 100 kilowatt Manipur State Kala Academy Building da 50 kilowatt peak Secure Office Complex da 25 kilowatt peak amadi Manipur State Film Development Society gi da 25 kilowatt peak ne ngasigi tharamadu da Power Minister TS Beswajit Minister amadi atai MLA yauna official kya susaruk yakhi Tharamadu da wangang aduna Chief Minister na makata na phongdokhibada awang nongpok lamdam si matam khargi mamang da unaba yaramdaba amadi matiang pangnaramdaba adu ngasidi human approach respect amadi humanity purakpadigi punamak kokhale masina maram oraga asoba ahung basaktam ama lakpa haure government na tawriba thabak tharam singda asweba aranba leirabasu poktak pibiyo madu natabida karyamna bige thausildi yaba ngamroi haiki Amaramda Sarkar Asin Nisagi Mayokta Satharakpa campaign Mai Pakpa Haurakle Drugpu Karbar Onesin Naduna Imung Puramasing Karamna Tokalaga Hingba Ngamnaba Thausilama Paikatuna Afabalambi Amada Lakanaba Kanna Honari Singi Mapam Kudimakta Mai Fanganaba Taurang Laire Maigi Awapa Laihandanaba Solar Power Planosi Paikatpani Amaramda Sindul Kayada U Yantalaga Yumkai Sajinmana Darkar Ebi Ising Mafamaduda Pangdriba Si Kokanaba April Thadagi Sindul Pumbada Paktakana U Taragani Haiki Sahi amagi koina hana haiki ba polo handaki Mars pawi manunda koi prajada ngambaya bagai pibe abai koi praja gi pirni koi tawya bagai dorani adugi matungda mu another lakada years ki sahi ki koi kari tawlagi haibadu koi lapthong kanda hantak mamang sahi da 100 days ki 1 year ki lapthok maina Mathang lakada ba sahi da so koi lapthoga mayam da praja da khangalaga target thamaga kayana transparent like the Mars tha loisal ko swaidadi sikhun me no cover to ngamdaba highway ki pandam se koithan Power Minister TS Beswajina Tanglaba Mayasi Matam Karagi Matungadi Pangtabayai Natural Resourcing Sinadana Numit ki Mangal Lauraga Ataba Mamalda Miyam Namai Fanganaba Sakarasina Rooftop Solar Photo Volatile Power Plant Si Ahanboina Paikatpani 400 kilowatt peak capacity project asi mathang thadasu paikat namba thaurang tauri amaramda solar energy power plant asi lekai club amadi community hall singe yumthakta thamnana ba thaurang leire masi athuba matamda paikat lagani masina maram oraga mai gi award pa leiraroi amadi ahong mamalda mai phanglagani haiki all the MLA concerned through Minister Zingsina Masi lekai every level club ki mathak sing adu community hall level mathak sing si loan connection to bira kana club ki manung da unit ama se bira kana masi to bira gadi lekai podimakta bula haraw na ba amadi masi ge koi level scheme je adu ki matik successfully koi pakala ko da mating pangane amasi ma thamjage Imphal More Lambidagi Kwatha Taba Lambi Asila Liba March Tangtara Fawagi Manungda Lambi Semagi Tabak Haudrabadi Tongan Ba Kongzang Kaya Sangsin Bagalunana National Highway Tingbagi Tabak Fawba Satarakadori Kwatha Lambi Semba Hauramnaga Loisindana Labigi Matang Dasat Kiba March Tang Marida Kwatha Community Hall the Lamdam Adumgi Oiba Miyam Gimifam Pangcho Kre Haina Kwatha Village Authority na Thadro Pacherol Amanakangalakre Jarolo Sidamaka Taraduna Men Rotegi Kwatha Fawal Lambi Kolas Taragani Haina Mamang Segi October Tang Kunga Tareta
PWD gi makha lambi asi semba haurgani haina thajaba pikibagi matung ina lambi semba hauramlaga ngasi phawba makha tana lambi semdana lakle athuba matamda miyam gi awaba asi yengbiraga matam sangna sembidana laklaba kwatha lambi asi semba hauramlaga loisindana lairiba asi mapung fana loisinduna kwatha khulgi miyamna lambi chathok sasinda thengnariba khudong sadaba asi kokhanbiyo haina kwatha village authority na Manipur sarkar gi puning sing silakle Ziribamdagi seng puduna thorakpa tata truck ama satchiba tang marigi ayuk pung nipan makharom taba matamda Imphal Ziri lambigi nung dolan manakta leiba suspension bridge ama lanthorakpada thong adu tatpadagi tata gari ama lokhada tashinkhiba adu ngasi fawa lokhattana leiri marilena singna thong tatkhiba adugi matang ngasi fawa miyang sangdri masina lambi chathok chasinda yamna chawna khudong sadaba ama mayoknari lambi asida saliba gari sing bypass the loke saruk ama faraga khullom da sanari gari sanari ba mafamadugi khulgi miyoi kharana gari masa amadi gari asoba sindagi khul fauduna chatpagi damak makonya lupa kundagi lupa sama fabagi senpam lobagi thabak sathare haire ngasi ni medamaram pung taru makharom tarakpa matamda city police station manung san leidiba North AOC PD office mamangda boma ma pokhai kre boma du pokhai bada asoka Punjab gi pau haji phawagi oina phangba leitri Sky Hospital da Khangbo Part 2 digi sahi ahumlamta ngairibi abema kowini pima sa ama satchiba tang ahumda laikhidabagi matang da hospital gi chairman Dr. L Sam Kishore amadi legal advisor na khongjang sangsileba singbo lana uhanna ba honarakpa bu kanna yaning da ba phongdokre ngasi khangabo ta pangchokpa pamu singa unabada JSC gi convener Dilip Kumar na laikhidraba nupi masa asi pneumonia na nai khanglabadi karigi damak operation adu pangchok lebano RBS ke scheme gi makada liamna layangani haraga laikhidrabigi imung manungda lupa lakh ani henbagi senpham karigi sanghan khibano haiki pneumonia nari bangang se kaido bagi hathu atu makoina layangdana han operation to biribano hai pose JSC gi mai kai de koi koi da hangjari masigi paukhum se Sky Hospital gi CRB na PB gadawani karigino masi scheme masigi makada lair prajabu kaido bagi lang nu thon biribano hai basi masu Sky Hospital gi CRB na masigi paukhum PB gadawani Pauki mifamatu saruk yakiba Khangambok Jila Parishad ki member Ras Mohana Sky Hospital gi legal advisor na hospital gi misang sangduna miyamulana uhanna ba hona ba silaibak thibani JSC na hingsa ge thabak amata sathak khiba laitri miyamna misi asigi asumba langa langjin puthoktriba fawba mateng pangbiu haiki iba victim oi horaba wa horaba imung sigi kari mateng gar phangani haibagi asa tawbaruba adubu masi maikai achumba lemme du pubiu haibase ai thamjage Hana Minister Odamba Fairoizam Parizat na laikhidabagi ahumlak suba ning sing tharam ngasi salauda leiba irabot fakta pangchokre Fairoizam Parizat Singh Memorial Trust na sinduna pangchokiba tharam aduda Hana Minister Odamba Dr. M Nara Okram Joy RV Mingting amadi Hana MLA Odamba M Ibohol Veteran Communist Leader Lal Kanhai yauna saknareba miyoi kyana saruk yakhi Dr. M Nara na laikhidaba lusingba asi akoi amatani haina khanma ngamba matik saba lusingmani haiki Okram Zoina Haikibada Laikidraba Lusingba Sina House the Tamlamba Wafam Kayanga City Nainaba Yaba Wafam Ngakta Werekle Haiki Manipur Kunaiga Nanga Misika in adum haina nainaba yaba garandi the single like the single money amani haina ya some of them Kangpopi district ki manung sanba Saparmena police station na konba modbungi sar hazar da Manipur beta bidyapit ki nauna sarba sangda Thabak suba sinmi Imphal East ki nungoi awanlekai digi amom bisozit amadi mahaka thabak sumin naba sinmi ama haukiba February tang kungani panda sakang daba singna pha kibabo yading daba fondok tuna ngasi nungoi awanlekai community hall dawa kami phamsa thakre nungoi awanglekai mera paibi ke secretary Yumnam Bimola na fongdorpada athuba matamda makoi bo thadok pirau selgi demand gi damak sinmi faduna awaba piba tawbi no haike besoze ki loina bi kamalana mahaki mapuro babu athuba matamatek ta kaidana miyo bigi minung siyeng biduna thadok pirau haike athuba matamda tek ta kaidana mabu iman sagi merak sinabiyo mabu kai hi makta basam birina
Mana suri ka sabi na ko hindi. Mamo ato mo matam na tanong piro. Ay masama yung dating mga moye. Amaramda Simi Anifa Kiba Adubo, Yanindaba Fongdopo Oina, Manipur Beda Bidapin Sinra Sar Hazard Su Wakami from Sataki. Mafamaduda Mahirikaya Yauna from Kiba Wakami from Madugi Matanga, Manipur Beda Bidapitki, President Asaria Radha Gobind Tangzam na haikibada government ki matiang amata yaudana miyam dagi khairaka building asi sabani hauzik su paisa leitabana building asi sabalep libani beda vidyapit ki pandamdi lairaba mahiru kayada beda takpi tambi bani lisingani manga dagi manipurda beda vidyapit ki college hang bahukibasi masida Nepal asa manipur gi mahiru kaya mahi tamli bani fakiba simi ani asibo tekta kaidana thadok piraknaba appeal tawki akoi lebar ani fakibado Miyobagi Mushiba, Yanaga, Puna, Tadorapu, Masini in Ajadol. Lamlong Kaitel Atuba Matamda Saba Hogudabani Haina Kurai Local Council Communist Party of India na Thadrok Pachero Lamana Kangalakti. BJP Lenga Clarkley Afaba Nimit Laklagani Haikraga Housingna, Hingbaga Mari Lena Bapolam Kayagi Mamal Atia Pakri. Bharata Amukta Ukideba Mongda Petrol Amadi Diesel Ki Mamal Lanai Karbar Toriba Singda Sina Toktuna Sendongi Damakta Numit Kudingi Mamal Leptuna Miyam the Awaba Piri Sak Tonaba Gas Ki Mamal Su Wankal Agli Hairi Hausi Paugi Marakta Atenba Break Ama Kaidurino Kanano Kaigino Kaidubio Masipumna Noi lebede gari ahan maga tong mangam drone khura laga tongni khaliba namai doi kaidro senbun puthok leibedi ngamdara senbun puthok na leiba ngamdrasu imphal finance ta salo ai jo ahan ba leingam tadana imphal finance ta ge loan oine lori imphal finance na nongbu manung da gari loan lobu yabagi tong chaba pizari adom na pam makhal gari kudingma lobu be yagani Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Lab, Imphal West and at authorized dealers across state for a smooth drive. Opo, quick zone gidi tatatis college di. Mamal sumapong kuding chamane yo sumangaro pista salabni na. Ado sumatakta supalink footing gi offer me amon pirisi di. Tas electric rang no sin bagum na yoti sin bayar. Dudi sanagi mohut yang na sin bayar andre. Break itungda makataba pau pizari. Meghalaya da ngasi National People Party NPP na lusing ba sarkar ama party osige National President Cornat ke sangmana si minister oina wasak lauduna ano ba sarkar ama sem kibada NPP Manipur State Council na su halau tayamba fongdokre. Didim lambigi iskon mandir manakta leba party osige office pangtoba pamusinga unabada NPP Manipur State Unit ki President Thangmilan Kipgen ngasi Meghalaya da party marina chungsinaba NPP na lusing ba sarkar ama sem kiba sina party gi mapangkal kankat hanbata natana notice istel sing da apun bagi sakta mama sagatuna santi leba sakot papura bangam lagani haiki koi asigumba state amada koi party na state masi koi luching bagi makara Conrad ke sangmana chief minister gi wasak pulu buse akoi amnungai Bank of Baroda gi branch office sama ngasi Rims complex manung da hangdokre tharam adu da Rims ki director A Sant Singh Kolkata zone gi zonal head Asim Kumar Panda Guwahati region gi assistant general manager Sonam T Bhutiana mariba miyesing na saruk yake Sonam T Bhutiana haikibada ngasi hangdoli ba branch sin awang nopok lamdam da humpuga matoi subani bank staff sing na customer sing muloina duna ningthina thabak tawrabadi bank si hena sakolakani haiki
Haukiba Mas Amadigi Mari Faba Yausang Manungda Indian Red Cross Society Manipur State Branch the Sinduna Ziribam Amadi Tamilongi Tongan Chunganba Mafam Singda Ladyba School Singer Satuna Water Sanitation Health Promotion Fast Aid Mock Drill Amadi Health Camp Sing Pangchopakadwena Kut Hambagi Program Supang Chokre Maruena Ziribam Alpani High School Lamtrai Kuno Matopur Amadi Ziribam Auto Parking da Tholom Singer Si Pangchoke Tamalong District Ki Oina Ekla Bia Model Residential School Don Bosco School Amadi None Part for the Labor Longmai Peace and Community Hall da Tholom Singer Si Pangchoke Loenana Hida Langchak Singsu Liam na Yanchoke Ngasinong Tilpung Ani Makarom Taba Matamda Thangmaiban DM College Manaka leba NCC office Manaka Tangnana leba yum ama maina sakre hairi mai adu karidagi hawrkibano haiba khangma ngamdre yum manakta khamduna leba petrol tanker ama matam sana thogdo hobudagi ahen ma amang atadi thohogdre hairi Bank of Baroda Anupatigi Makada Education Elsta Water Filter School Bag Exercise Book Kudol Tamkre Lampel Parta Leba Education LSK Director TS Kiran Kumar gi Office Sembada Kusinaba Tharam Aduda Bank of Baroda Kolkata Region gi GM Asim Kumar Pandey Guwahati Region gi GM Sonam Bhutia Infal Branch Manager Ais Nizolata Amadi Education LSK Director TS Kiran Kumar Susaruk Yaki Hangangi Hanazing Singmaita Mahu Sadiki Sanaraglaba Lai Kaitil Kabigi Taram Pangchokre Organizing Committee Apun Balu Kangrai Manipur Sinana Pangchokiba Taramaduda Mioikea Natki Fizilating Set Saduna Quaraman Kaitil the Lai Kaitil Kabalaki Kaitil Kaba Tarmasigi Matang Organizing Committee Gimio Amana Fongdropada Lai Kaitil Kaba Haibusi Ibudo Pakangbugi Langakta Asukimatik Hai Singba Lai Lup Tilup Asibanung Sinaba Mamal Yamlaba Taram Amani Amadi Nungai Yaifana Pangchopa Taram ni Haiki Numit mangani sum na satarakpa yausang kumay gi ngasi numit mangani sanba aroiba numit asidadi kwaraman kaitil da mahusagi saktam da handilakpa haure potsai yuanba amadi laiba miyoy kya laknare nomaga chala taliba miyoy singdadi yausang kumaina kwaraman kaitil da tholaktuna pot yuanba phangkhidaba aduna sauna khudong sadaba mayok nahanki hiram masida report ama Yausanggi numit mari ni lepuraba tungdang asi mangani sanba numit asidi khwairamban bazar mahosagum hanjilakpa ure haukiba numit mari ni asida yausanggi gari sendaba amadi bazar thongna dabana nomogi sara tanba imung singdadi awaba kya mayokna daba sunate ipa ipu haktaktagi sannarakpa harau kumai oibana numit mangani magasi satha ningbagi apamba kaya su phongdo narakli adubu laijadaba nomogi suraga talaga sajaba imung kaya dadi khudong sadaba awaba nangba kaya gi pukmen pangmen basu thamlakli Kayam wana khang do khoi lai ta mi da yam wai ba mi masing kun mangara kun tarukra suram gi to mal okto kari ani jati lan wai mi kari pha ben ma khoi thauri dum tinglak pani na ko chat pangam da ba yong chak ne dum yo le polang chi loi ngam dream ni to du da chi yo la ke na nang da yong chak pi sili do du na ni Sa bukod din nungay jade ba nungay jade jum tangi pai puak taki tongna rakpanina adu dung tangi kun thoprai na khalle ba nungdi nungay te wadi wai wa dum le ko adu sen mi mangani chudi ge khoi dum baja thokjar e ba kajar e ba ngarang dei di chele thokjar e ba akhoi na hana kaino taw ko ko minini hum le pa de khara budi sum awa ba ndi boy ri akhoi laita bagi har budi ko tension ngi atu bo angang makhai na harau ja bagi har budi ko sang do jo moina nungai ja da ba jo yaw ri do gari je ne ko bana thilakpa yausang hauba ham bagi je sigi jida khara ma chile nunga me khara chile adu matung dai di pangna sitre punari ni angang nu bi like tam bagi ko pagi cha ba thak pagi punari ni chamaina yam matam chang na kuina
taubaje pamde ipa ipu hakta chana pu oraga ju khara tenjan na matam je khara tenjan na tawba pami mangani mak tawbaji di pamdre laisabi pakhangna thaman chongjaraga ju bazaar je thingdaba no nini gumba kumai haraugi tawam thokpagi tawraga aduga humni chai chalakpadai gari nungni chendana khotana khara hongba khara di laihanningi ISTV के दमक पाउदम जरीबा रिना नोमाइथेम अमदी बबिता अमनोमदा ममांग सही सिंगा यंगनबदा हंदकी यावसंगना यावसंगी मसक ख्वाइदगी हंथबा सही ओइख्रे हंदक सही की नुमित मंगानी चथखिबा यावसंगदा सेल खाइबा मुनबा अमदी अबेर टेबगी सांग नियमबगा लोइनना केंद्र खरददी स्पोर्ट्स तबगी मतम फावबा टेंशन की ngasi aroiba mangani sanma numita अबेर तैबा इसिंग हैजिनबगी सांगसु यामना हंथबगा लोइनना ममांगदा पुलिस ना अकनम सेक्शन थोरांग लोकटुना गाड़ी मसादा अहुम तोंगदुना अमदी अबेर तैबा सतपसिंग फाजिनदुना मफम क्यादा नुमित ताबा फावबा थंबगी थवंग दुसु हंदकी ओनदि चथखिद्रे अदुबो लेरा कमिटी सोरोक्टा मसिंग यामदना अबेर तैबा अमदी इसिंग हैजिनबगी थबकती चथनखी मोइरांग पुलिस स्टेशन की मनुंग सनबा फबाक साउ इथाई बाजार की नोंगसुप थंगबद लेबर लोक अमदा नुपागी असिब हक्सांग अमा लेरमले लैखिद्राबा मियोय अदुदी मोइरांगथेम nganba sahi 19 अपोकपा मोइरांगथेम मनिकसान सिंह क्वाक्टा म्युनिसिपल काउंसिल की वार्ड नंबर 5 दगिनी हाउसिंगना कांगबाइदा लेबनि हाइरी लैखिद्राबा मोइरांगथेम nganba ट्रक ड्राइवर नि हाइरी महाकी ओइ थंगबा खुदांगदा करिगुंबा अथौबा पोसक अमना लेन खिबगी दागफम लेरमी असिब मनाक्ता इ तारमी हाइरी मोइरांग पुलिस ना मिसी असिगी माटांगदा केस अमा लौखटख्रे हौजिक मखाता नंगासिगी सानबगी पाउ लौबिसि हौजिक ngasiगी सानबगी पाउ पिजरी मणिपुर के जित कुने दो सानुरसिंगना सरकार ने पीबा इंसेंटिव अमदी अवार्ड सिंग ngasi फावबा फंगबा लेथ्री इंडिया की महु सिंदना सानगदुरिबा मणिपुर के सानुरसिंगना इंडिया की दमक सोइदना मेडल लौगनी हाइना जित कुने दो एसोसिएशन ऑफ मणिपुर की जनरल सेक्रेटरी डॉक्टर मोरांगथम इबोम साना फोंगदोख्रे यारिपोक बिष्णुनहा मयाले कायदा लेबा YBA की इंडोर स्टेडियम न पांगथोखिबा पामुसिंग उनबा अमदा इंटरनेशनल जज अमसु ओइरिबा डॉक्टर मोरांगथम इबोम साना हौजे अकन ममोंग द सानुरसिंग अफसे प्रैक्टिस तथरी था सिगे तरानी थोइदगी तरागनी पन फावबा थाईलैंड की कोनुंग बैंकॉक चलेबा नेशनल स्टेडियम न पांगथोकदोरिबा वर्ल्ड जित कुने दो चैंपियनशिप असिदा मणिपुर की नुपी सानुरोई तरेत यावना सानुरोई तरागनी थोइ अमदी ऑफिशियल अनि टीम कोच अमा अमसु मैनेजर की महु सिंदुना सरुक यारुगनी चैंपियनशिप असिदा मणिपुर के सानुरोई सिंह असिना गोल्ड मेडल कयामरुम लौरकनी हाइबगी चांगा थाजब लई मणिपुर सरकार ना सानुरोई सिंह न पीबा इंसेंटिव अवार्ड सिंह अमदी अटै फाइनेंशियल असिस्टेंट कया अटोपा मसानगी फंगनरबसु जित कुने दो एसोसिएशन ना सही कया की ममांगदगी फंगदना लाक्री मरी दैनबा अथॉरिटी सिंगदा सेरोल कया इदुना खंगनख्रे अदुमा पुंगसी फावबा करिगुंबा पॉजिटिव ओइबा थबक अमता लखुत पीदि हाइना नुंगनांगबा फुंगदोखी ngasi पामुसिंग उनबा अदुदा जित कुने दो एसोसिएशन ऑफ मणिपुर के से पेट्रोन मेंबर MLA कैसा मेगा चंद्रसु सरुक याखी गार्जियन साइड फाइनेंशियल अवाब मायोक्नब मरमना हौजी मणिपुर लेकाई क्लब संस्थान केंद्र की मरी लेनब MLA लोकल की लीडरसिंग सानोइसिंग असिबु इनकरेज तौबिदुना फाइनेंशियल हेल्प तौबिरगदी एसोसिएशन माइकैदगी अमुक हेन्ना थारपा मखैला थारपा खोंदोक जगनी हाना एसोसिएशन सेक्रेटरी मोइना हांगसी देगी थोंग थमजरी लाक्रिबा मास कुंगनिथोइदगी कुंट्रा फावबा पंजाब की मोहालीदा पांगथोकदरिबा नुपा अमसु नुपीगी कुंट्रा मंगा सुबा सीनियर नेशनल नेटबॉल चैंपियनशिप मणिपुर की ओना सरुक यारुनबगिदमक ट्रायल कम कोचिंग कीम अमा पांगथोलगनी सरुक यानिबा सानरोय क्लब इंस्टीट्यूशन अमदी ऑर्गेनाइजेशन सिंगना अकुपा मरोल मणिपुर नेटबॉल एसोसिएशन दगी लाक्रिबा मास मापन फावगी मनुंगदा खंगलबा यागनी हाइरी हौजिक मखातना सानबगी पाव अमुक निंगथौजम बयाइदगी फंगबिगनी
याउसंगी महत्ता साना खोनबना महत सेलसी याउसंगी मिंगदा आबेर तैनबा लंबी लमजाउदा युमलकता सेल खाइबगी महत्ता साना खोनबदा माइ ओलसी फत्तबा मतौ तंबी हाइनबी थादोलसी अखोगी खुनाई अखोइना मसक थियलोइसी याउसंगी मिंगदा निमित मंगानी मतम मांगहनबा चुम्ब्रा हाइबा तोंगान तोंगानबा वाखलोंदा कांगलिपा स्टूडेंट एसोसिएशन केएसएन सिंधुना याउसंग कोमेगी मनुंगदा सही खुदिंगे लेप्तना पांगथोकपा सही सिगी तारेसुबा कांगलिपा मेगा स्पोर्ट्स फेस्टिवल ngasi loisenkhre Thoramasiда Minister T.H. Radhesyam, Kanglipak Student Association ki President and Satan, Dean of Student Welfare Manipur ki Dr. Khumukcham Tomba, International Namadi National Awardee Ice Ibotomi Kuma Namadi UCM ki President Johnson Ilang Bamsu Saruyaki. Tongan ba masana mangada athoi ahen tanakibada district tarena saru yaduna satakiba marisubu inter district Kanglipak football trophy da district sports association Sadar Hills na district sports association Chandel Bogor Nepal amata maitibu piduna champion oiki joint student coordination committee ki team marina saru yakiba inter JSCC football trophy da Kanglipak student association KSN na student union of Kanglipak sukpu gol ani amada maitibu piduna champion oiki tari suba Kanglipak kang trophy da kangkut tarana saru yakibada NBKK nambol kangkutna nambun mapal kangkutpu panjal kontaruk nipal da maitibu biduna champion oiki trophy asigi ahum suba position gi sanakibadana Gopal Dev kangkut ya school na CRC kundrapom kangkutpu panjal taranipal taramri da maitibu piki tari suba Kanglipak marathon race da K Bikam Maitei Y Inau SS Romesh N Pulindro L Aswin Kumar Iqbal Hussain Habzur Singjis Khan Hani Singh amadi thoibana makong mathang taki ahum suba Kanglipak junior boys thangta championship ta huyen lalong thangta academy yumnam huidromna gold tarani thoi silver red bronze taruk punna medal konmanga amadi point marifutra homdoi phangtuna overall team champion oiki luang thangta academy khurai kongpa na gold taruk silver ahum bronze taruk punna medal taramanga amadi point yankhai mathoi phangtuna ani suba position taki Taruk suba Kanglipak mini amadi sub-junior boys and girls saibi yangdam nabada EEA yang popina gold manga silver manga bronze mari punna medal taramari amadi point nipu mari phangtuna ahanba position taki Misikol Kuraina gold ahum silver mari bronze taruk punna medal tarahomdoi amadi point kontrahomdoi phangtuna ani suba Mihuls Khongman okram suthekna gold ahum silver ama bronze ahum punna medal taret amadi point konmathoi phangtuna ahum je position taki Pangthokiba championship asida KG kunthra nipan mathaktagi nipunithoi phawbagida PTT SS Teragi A Rohit KG kunthra mari tagi kunthra nipan phawbi pangthokibada unit asigi KH Chitananjan amadi KG nipunithoi mathaki pangthokibada KSA gi CH Gautamna ahanba position taki tongan ba masana singda ahanba anisuba amadi ahumsu position takiba singda thoram bapu singna medal trophy amadi selgi mana piduna pungning thawatki SYC Saitudai Khopomna ISYDO Hekruzambu Mighty Bapiduna Sahi Sigi Marisuba Inter District Men's Open Volleyball Tournament ki champion oikre recent youth club moidang pongna sinduna tha sikitang ani degi team mapanna group ani thokna khairoktuna club asigi ground satharkiba Marisuba Inter Village Men's Open Volleyball Tournament ngasi loisenkre ngasi roibunu mitki sanakiba match SYC Saitudai Khopomna ISYDO Hekruzambu set ahum ama kunmari kuntaru kunmanga taramanga kunmanga kulumdoi amadi kunmanga kunmathoi da maitiba biduna tournament asigi champion oikibani tournament asigi best player ki mana takhiba SYC Saitudai Khopom gi sanaroi thonkhan pauda certificate ka loinana lopa lising ama best setter ki mana takhiba club asigi sanaroi Tuisilungda certificate ka loinana lopa lising ama amadi best blocker gi mana takhiba ISYDO Hekruzam gi binar jita certificate ka loinana lopa lising ama thorma pusingna khusinaki amaramda pangthokiba tournament asigi winner oikiba SYC Saitudai Khopomda certificate ka loinana lopa lising taramanga amadi runner up takiba ISYDO Hekruzamda certificate ka loinana lopa lising tara thorma pusingna khusinaki FC Bandiar Thoiba FC Yumnam Huidrom Yada Kangshoi Mapalamadi Ibodo FC Lemapopam Sathariba Kunitwi Subalasan Sports Mid Led and Sandresor Memorial 7-man Aside 11 Open Football Tournament ki semi-final sangkre
Leima Popam Kunpam Apunba Sanaroi Lob Lasana Sinduna, Ta Sigitang Kunmangatagi, Club Asigi Ground Satariba Tournament Asigi Ngasi Chanakiba Ahanba Mersta, Ibudo FC Leima Popomna MKC Nabolbu, Gol Ahum Sinoda Mighty Biduna, semi-final Sankibane, Anishiba Merski Sanakibada, Toipa FC Yumnam Hidromna, FC Taida Tobulbu, Gol Marisino the Mighty Biduna, semi-final Sankre. Satariba Tournament Asigi Ahanba semi-final match Hainu Kilpung Amatabada, FC Bamdia Ramadi, Toiba FC Yumnam Huidronga Sanagani, Anishiba semi-final match Nukilpung Ahum Tabada, Yada Kangshubi Mapalamadi, Ibudo FC, Lema Poponga Sanagani. Sahi Tratret Makagi World Cup Football Sanaroi Suresh Taramno Opagi Tormama Kumbi Police Station Namadi Kumbi Lerek Asoba Development Organization Sinduna Pangtokre World Cooper Suresta Sili Langli Pasingi Maiki Digi Asamba Kudol Posing Piki Loktak Protection Force Ki Deputy Superintendent Kumbi Police Station Namadi Suresna Manipurda Football Masan Hena Sakol Hanabagi Pandamda Pigliba Grassroots Nupamasa Football Sanaroi Singda Football Kusinaki Loinana World Cooper Suresh Jauna friendly football match Amasu Sanaki. Aina international level the thing Naraganda Aina Mogi Matamda coaching Fazanata ground facility Mugado Mojo to Tinaragadra Aina Sada Pakapomio Adobo Moida Uji Moidi Matamam the Amama Danina Uji Sidale Viva An Lamanina Fazana coaching Gaitoraga Among Ingo Academy the Taraga Afava Sanaremo Whenever I Tagasari Boyai, Makata Nangasi, Wakiba, Ingasagi Pau Amuk Lobisi. Environment Directorate State Climate and Weather Report Kimatung Ina, Ngasigi Quaiki Shakiba, Celsius degree, contrary to the Smith Taratret. Quaiki Ingba, Celsius degree, Mapal the Smith Swinonipa. Nuksita ya wising manal kisang maximum dasada marputaratok dasmig marpumatoy minimum dasada kuntaruk dasmig ni putare roiki ngasigi nung suki bakisang ama dasmig kunmari millimeter ni Hausi loisilak pada maruweba pausing amuk kahana Rooftop solar power plant taruk government institution building taruk ta sanga krai April thadagi Manipur ge singdol punamakta u thaduna ising phangana ba khonaragani haina Chief Minister N Biren na phongdokre Kwatha lambi sem drabadi national highway tingbagi khongjang sangsinaba warep lawkre amasung nung dolan manakta thong tatpadu mari lenaba sinangasi phaba thabak lawkhadri khul phawduna chatpagi miyoi kharana gari sindagi paisa lawre Ngasigi damak tadi ISTV na pizaba pau matang asida loizare miyang tabi di bamayang puno magpuso amakana kurum jari.